ngasi ki video se akhoi gi Sajibu chairau paga mari lenana chahi Sajibu chairau se akhoi gi chahi hoba oina oibanina ado handaki chahi gi rashi gi matang da haipetang ai mayam da khara share tawjage ko haidi amamam dumaina hapjarake ahambada sida mesh rashi gi aina sida screen da budi hapaga thamme ko haidi iraga leire ado mesh rashi gi oina handaki lakadori ba chahi se 2025 se kai tawba yagadage karam ba akoina sum leina ko haidi remedies macha hairasine ko akoina tawthokpada henna phagadaba na hairase adugi matang dani ko mesh rashi magi ruling planet haina hairagadi mars oire ko ado handaki chahi gi oina rule tawba planet su mars oina ko last year na saturn oina ko handaki na mars oi ko ado mars oibanina akoina red color gi pot se yamna season aba yai ko mingon da piba natraga aina season aba khotpa dumba red color gi dress kumba ka important oiba numit kaina hairasine ko taragadi red color kumba kai kumba dumaina sina bi bai ko ado handaki chahi gi matang da hape khamina rase ko ado ahambada ko handaki chahi se thabak paikhat ka daba chahi ni ko haidi khallaga laigano thabak paikhat pa haidi action lawgadaba na hairase ba ada thabak se paikhat piyo no basum khallaga lairagadi thabak paikhat ka daba chahi ne aduga thabak inkhang paisa nungsa kai ka leina ko suguma mayam se mapa chumakani ko handaki chahi se last year ga compare tawba matamda handaki chahi se thabak inkhang tawba da oiro paisa nungsa gi da oiro mapa chumakpa stability lakpa adumai taraga lai ko aduga hadi mayam da kenom katang haijage ko patience layo na hai ko thabak tawba matamda leino ko patience layo hatu gumba kemta tawgano ko sira relationship kumba yamna phagani ko handaki chahi se relationship phagani relationship ta nushi chana leiba family go oiro aigi partner go oiro adu duma lere ko aduga health ki matang da la ase hakjang gi na hakjang nungai gani ko hakjang nungai gani ado nungai raga su isada amuk ka hena so khitang so care pibiyo ado overall handaki chahi se khudong cha bagum ba yamna la gani ko opportunity growth success angang gi oina haraga su ko laile su tamiba chhatrang gi oina haraga su handaki chahi se phagani aduga amana akoina season ba ya ba crystals na harase crystals natraga gems ki matang da na harase ko gems na red coral red carnelian gumba kai gumba khudo gumba shibiyo ko aduga crystals na amethyst si bayai aduga akhoi red jasper natraga red carnelian gi bracelet kumba kai gumba dumaina shibi bayai ko ado amana amuk leina ko paisa nungsa kai ka tungba khotpa gi oina haragadi phi angangba amada akhoi amethyst ki tumbles amane pyrite amane black tourmaline amaga ching khitang hapaga ko aigi locker da thamo si se ngasai gi aigi lucky ama leire meaning jandana ba ama leire paisa nungsa hena amuk hena growth lakna bai tamakta phi angangba amda haipetang yomaga ko ai sida utti utre ko adu mayam da mai haijare ko sisima aigi locker da thambiba aduga red color gi pot mingonda dan tawbiyo yaragadi aduga amana akhoi leiba popase yaragadi merames kumba tawbiyo ko hadi akhoi mesh rashi gi oina sisina amuka hena ingmada thaba ingkhang gi yetpa panba gotpa leiragadi adu do phagani ko ado personal consultations ki oina ai number hapcharam gi adu da whatsapp message sabiro personal consultation gumba tawni ba leiragadi thank you chairau bala pasida handaki chahi ga mari leinana Brisha Rashi gi amu yengminarase ko Brisha Rashi gi oina ahambada hadi Brisha Rashi gi ruling planet se Venus ko Venus haragadi luxury planet ni ko aduduna yaragadi Brisha Rashi ngai gi oina harasina ko fragrance kumba chelan base samna habada hadi perfume gumba kai gumba hadi amna tangba natraga so ra hongba khotpa leina ko adumba kitang use to biyo ko isha nan ba khotpa se hena phagani akoida aduga amana iruzaba khopa dumai taraga hadi rose water si irai gumba kitang adumaina gumba hapi ba ko adu duma leire ko ado ahambada akoi Brisha Rashi gi matang da hadi Towruba thaba inkhang mai pakani ko handaki chahi se growth leigani thaba inkhang to matamta growth leigani success leigani khudong chaba gumba kai gumba dumaina yamna lakpa oina leiri ko handaki chahi se relationship ta han harase relationship ta na mari amuke na phabado ima baba ga oiro family ga oiro natraga aigi partner ga harasine ko amai toraga aduga amana satrangai gi wene am phai ko handaki chahi se especially competitive exam gumba thaba nga ngai gi oina haragadi paisa nung sha kai gi matang da khatang fluctuate gumba kai gumba dumai lai kani ko ups down gumba lai ba fluctuate lai ba haragadi amuk su la kani amuk su khitang dumai tawne to hari sida lai na ko hadi pakhat pa khot pa tawbi ganu ko hadi cham na hadi ki na harasne ko hadi si kamai taraga phagada ge hakata patience lai ba hadi thakat pa pakhat pa gumba dumai na gumba tawbi da ba ado sida lai na ko khoi gi remedies na tra khoi na sum tawba ya ba handaki chahi gi na haragadi crystals la ase ahambada ko crystal da khoi gi rose quartz gumba kai gumba dumaina sibiyu ko aduga amana tiger eye sibaya lapis gumba kai gumba sibaya ko
ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯒꯗꯕꯁꯦ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯐꯤ ꯑꯃꯗꯀꯣ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯐꯤ ꯑꯃꯗ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯀ꯭ꯔꯤꯁꯇꯜꯁꯦ ꯑꯍꯨꯝꯁꯤꯗꯒꯤꯅ ꯍꯥꯏꯔꯁꯦꯕ ꯔꯣꯁ ꯀ꯭ꯋꯥꯔꯠꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯩꯒꯤ ꯂꯛꯀꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯔꯣꯁ ꯀ꯭ꯋꯥꯔꯠꯀꯤ ꯇꯝꯕꯜꯁ ꯃꯆꯥ ꯑꯃꯅꯦ ꯑꯗꯨꯒ ꯄꯥꯏꯔꯥꯏꯠ ꯃꯆꯥ ꯑꯃꯅꯦ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯇꯨꯔꯃꯂꯤꯟ ꯃꯆꯥ ꯑꯃꯒ ꯍꯥꯞꯄꯒ ꯆꯦꯡ ꯈꯤꯇꯪ ꯍꯥꯞꯄꯒꯀꯣ ꯆꯦꯡ ꯆꯃꯆꯃꯨꯛ ꯀꯩꯃꯨꯛ ꯑꯣꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯄꯒ ꯁꯤꯁꯦ ꯐꯤ ꯑꯁꯪꯕ ꯑꯝꯗ ꯀꯤꯔꯒ ꯑꯩꯒꯤ ꯂꯣꯀꯔꯗ ꯊꯝꯕꯤꯌꯣ ꯑꯩꯒꯤ ꯗꯥꯎ ꯄꯩꯁꯥ ꯑꯗꯨꯒ ꯃꯤꯅ ꯌꯦꯡꯁꯤꯟꯗꯅꯕ ꯈꯣꯠꯇꯅꯕ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗ ꯍꯦꯟꯅ ꯐꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯊꯥꯡꯖ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛꯄꯣꯛꯄꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯔꯥꯃꯦꯁꯀꯨꯝꯕ ꯇꯧꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯀꯛꯑꯣ ꯁꯨꯝ ꯑꯩꯅ ꯉꯝꯒꯗꯕ ꯄꯣꯠ ꯑꯃ ꯑꯩꯅ ꯀꯛꯆꯕ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯅ ꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯍꯥꯏꯅ ꯈꯜꯂꯒꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯒꯨꯝꯕ ꯅꯨꯃꯤꯠꯁꯤꯗꯀꯣ ꯂꯩ ꯍꯤꯒꯣꯛ ꯃꯆꯨ ꯍꯤꯒꯣꯛ ꯃꯆꯨ ꯍꯥꯏꯔꯒꯗꯤ ꯑꯄ꯭ꯔꯥꯖꯤꯇꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯅꯀꯣ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯐꯨꯝꯖꯟꯕꯤꯌꯣ ꯁꯤꯁꯦ ꯁꯨꯝ ꯁꯤꯁꯤꯅ ꯑꯃꯨꯛ ꯂꯩꯅꯀꯣ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯌꯦꯠ ꯑꯄꯟꯒꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯔꯦꯃꯤꯗꯤꯁ ꯃꯆꯥ ꯑꯃꯈꯛꯇꯪꯅꯤꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯤꯁꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯕ꯭ꯔꯤꯁ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯑꯩ ꯃꯊꯪ ꯑꯗꯨꯝ ꯍꯥꯞꯆꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯣ ꯁꯤꯃꯁꯨ ꯃꯌꯥꯝ ꯈꯤꯇꯪ ꯐꯣꯂꯣ ꯇꯧꯕꯤꯔꯣꯀꯣ ꯍꯥꯏꯗꯤ ꯍꯦꯟꯅ ꯐꯅꯕꯒꯤꯗꯃꯛꯇ 2025ꯁꯦ ꯊꯦꯡꯛ ꯌꯨ Sajibu ꯆꯩꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯊꯨꯟ ꯔꯥಶꯤꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤꯀꯣ ꯑꯗꯣ ꯃꯤꯊꯨꯟ ꯔꯥಶꯤꯒꯤ ꯃꯥꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯔꯨꯂꯤꯡ ꯄ꯭ꯂꯥꯅꯦꯠ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯃꯔꯀꯔꯤꯀꯣ ꯕꯨꯙ ꯍꯥꯏꯅ ꯍꯥꯏꯁꯦꯀꯣ ꯃꯔꯀꯔꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯌꯥꯔꯒꯗꯤ ꯁꯤꯒꯤ ꯅꯨꯃꯤꯠꯀꯨꯝꯕꯁꯦ ꯒ꯭ꯔꯤꯟꯒꯨꯝꯕ ꯀꯟꯖ꯭ꯌꯨꯝ ꯇꯧꯕ ꯆꯥꯕꯗ ꯍꯥꯏꯔꯁꯤꯅꯀꯣ ꯇꯨꯜꯁꯤ ꯃꯅꯥꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯏꯂꯥꯏꯆꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃꯈꯛꯇꯪ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯁꯦ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯆꯥꯕꯤꯌꯨꯀꯣ ꯑꯇꯩ ꯅꯨꯃꯤꯠꯇ ꯉꯝꯗ꯭ꯔꯒꯁꯨ ꯌꯥꯔꯒꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯕꯗꯤ ꯐꯩꯀꯣ ꯇꯨꯜꯁꯤ ꯃꯅꯥ ꯑꯃ ꯍꯦꯛꯑꯒ ꯈꯣꯠꯂꯒꯀꯣ ꯍꯛꯆꯥꯡꯗ ꯀꯩꯗ ꯐꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯊꯨꯟ ꯔꯥಶꯤꯀꯣ ꯃꯤꯊꯨꯟ ꯔꯥಶꯤ ꯑꯍꯣꯡꯕ ꯌꯥꯝ ꯂꯥꯛꯀꯅꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯍꯥꯏꯗꯤ ꯁꯨꯝ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯂꯩꯔꯤꯀꯣ ꯍꯥꯏꯗꯤ ꯄ꯭ꯂꯥꯅꯦꯇꯔꯤ ꯁꯤꯐꯇꯤꯡ ꯀꯥꯏꯅꯒ ꯈꯔ ꯂꯩꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯤꯗ ꯃꯤꯊꯨꯟ ꯔꯥಶꯤꯒꯤꯅ ꯑꯍꯣꯡꯕ ꯌꯥꯝꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯍꯣꯡꯕ ꯂꯥꯛꯄꯁꯦ ꯀꯔꯤꯗꯅꯣ ꯍꯥꯏ ꯀꯥꯟꯁꯦ ꯀꯔꯝꯕꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯃꯔꯤ ꯂꯩꯅꯅꯀꯣ ꯊꯕꯛ ꯏꯪꯈꯥꯡꯒ ꯃꯔꯤ ꯂꯩꯅ ꯊꯕꯛ ꯍꯣꯡꯉꯣ ꯍꯥꯏꯕꯁꯨ ꯂꯩ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯦꯖꯨꯀꯦꯁꯟꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝ ꯐꯒꯅꯤꯀꯣ ꯑꯉꯥꯡꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨ ꯑꯦꯖꯨꯀꯦꯁꯟꯁꯨ ꯌꯥꯝ ꯐꯒꯅꯤ ꯑꯗꯨꯒ ꯐꯤꯅꯥꯟꯁꯤꯌꯦꯜ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯀꯔꯤ ꯀꯔꯥ ꯑꯗꯨꯝꯕꯁꯨ ꯂꯩꯒꯅꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯨ ꯐꯒꯅꯤꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯔꯆꯀꯤ ꯃꯇꯨꯡꯒꯨꯝꯕꯁꯦ ꯒ꯭ꯔꯣꯠꯀꯨꯝꯕ ꯌꯥꯝꯅ ꯐꯖꯅ ꯄꯤꯔꯤ ꯐꯤꯅꯥꯟꯁꯤꯌꯦꯜ ꯒ꯭ꯔꯣꯠꯀꯨꯝꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣꯀꯣ ꯑꯗꯣ ꯁꯤꯗ ꯀꯥꯟꯅꯕꯗꯤ ꯌꯥꯝ ꯐꯪꯒꯅꯤ ꯑꯣꯚꯔꯑꯣꯜ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨ ꯍꯦꯜꯊꯀꯤ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯁ꯭ꯇꯦꯕꯜ ꯑꯣꯏꯀꯣ ꯑꯗꯣ ꯔꯦꯃꯤꯗꯤꯁ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯁꯒꯣꯜꯁꯦꯟꯒꯨꯝꯕꯁꯦ ꯌꯥꯔꯒꯗꯤ ꯁꯥ ꯉꯥꯒꯨꯝꯕ ꯀꯛꯄꯤꯌꯨꯀꯣ ꯁꯒꯣꯜꯁꯦꯟꯅꯦ ꯑꯦꯀꯥꯗꯁꯤꯒ ꯑꯇꯩꯗꯤ ꯅꯠꯇꯕ ꯁꯒꯣꯜꯁꯦꯟꯅꯦ ꯑꯦꯀꯥꯗꯁꯤꯅꯦ ꯑꯗꯨꯒ ꯃꯦꯗꯤꯇꯦꯁꯟꯁꯀꯨꯝꯕ ꯇꯧꯕꯤꯌꯨ ꯃꯦꯗꯤꯇꯦꯁꯟꯁꯀꯨꯝꯕ ꯇꯧꯕ ꯈꯣꯠꯄ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯜꯁꯒ ꯍꯥꯏꯔꯁꯤꯅꯦꯀꯣ ꯈ꯭ꯔꯤꯁꯇꯜꯁꯅ ꯃꯨꯟꯁ꯭ꯇꯣꯟꯅꯦ ꯁꯤꯇ꯭ꯔꯤꯟ ꯑꯗꯒꯤ ꯒ꯭ꯔꯤꯟ ꯑꯦꯚꯦꯟꯆꯨꯔꯤꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯕ꯭ꯔꯦꯁꯂꯦꯠ ꯑꯃꯃꯝ ꯂꯧꯔꯒ ꯁꯤꯔꯒ ꯑꯗꯨꯝ ꯁꯤꯕꯤꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯖꯦꯝꯁꯇꯣꯟꯗꯅ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯏꯃꯔꯜ ꯁꯤꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯨꯟꯁꯇꯣꯟ ꯈꯨꯅꯥꯎꯕꯤꯗ ꯉꯥꯛꯇ ꯁꯤꯒꯗꯕꯅꯤꯀꯣ ꯑꯗꯣ ꯏꯃꯔꯜ ꯅꯠꯇ꯭ꯔꯒ ꯃꯨꯟꯁꯇꯣꯟ ꯆꯥꯟꯗꯤꯗ ꯁꯥꯕꯤꯌꯨꯀꯣ ꯌꯥꯔꯒꯗꯤ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯂꯩꯔꯦꯀꯣ ꯃꯤꯊꯨꯟ ꯔꯥಶꯤꯒꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯆꯍꯤ ꯑꯅꯧꯕꯒꯤ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯩꯈꯣꯏꯒꯤ ꯀꯔꯀꯠ ꯔꯥಶꯤꯀꯣ ꯀꯔꯀꯠ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯀꯔꯀꯠ ꯔꯥಶꯤꯒꯤ ꯔꯨꯂꯤꯡ ꯄ꯭ꯂꯥꯅꯦꯠꯁꯦ ꯃꯨꯟ ꯑꯣꯏꯀꯣ ꯊꯥ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯀꯔꯀꯠ ꯔꯥಶꯤꯁꯦ ꯃꯁꯥꯒꯤ ꯑꯗꯨꯝ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯕ ꯍꯥꯏꯔꯒ ꯏꯃꯣꯁꯅꯦꯜ ꯌꯥꯝ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯌꯦꯡꯕ ꯉꯝꯗꯕ ꯈꯤꯇꯪ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯍꯦꯟꯅ ꯈꯟꯖꯟꯕ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯑꯣꯏꯒꯜꯂꯤꯀꯣ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯑꯩꯒꯤ ꯃꯥꯏꯅꯁ ꯄꯣꯏꯟꯅꯦꯅ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯗꯣ ꯈꯤꯇꯪ ꯑꯦꯕꯣꯏꯗ ꯇꯧꯕꯤꯕ ꯈꯣꯠꯄꯤꯕ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯀꯔꯀꯠ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯌꯥꯝꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯆꯍꯤ ꯑꯣꯏꯒꯅꯤꯀꯣ ꯀꯔꯤꯌꯔꯗ ꯑꯣꯏꯔꯣ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯂꯥꯏꯐꯇ ꯑꯣꯏꯔꯣꯀꯣ ꯃꯦ ꯃꯇꯨꯡꯗꯒꯤ ꯄꯩꯁꯥꯒꯤ ꯃꯊꯥ ꯁꯥꯕ ꯈꯣꯠꯄ ꯂꯩꯌꯦꯅ ꯍꯥꯏꯔꯒꯗꯤ ꯃꯦ ꯃꯇꯨꯡꯒꯨꯝꯕꯁꯦ ꯌꯥꯝꯅ ꯐꯒꯅꯤꯀꯣ ꯑꯩꯉꯣꯟꯗ ꯊꯕꯛ ꯏꯪꯈꯥꯡꯗ ꯃꯥꯏ ꯄꯥꯛꯄ ꯈꯨꯗꯣꯡꯆꯥꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯝꯅ ꯄꯤꯔꯤ ꯊꯕꯛ ꯇꯧꯕꯗ ꯈꯤꯇꯪꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯍꯥꯏꯗꯤ ꯗꯤꯁꯤஷꯟ ꯃꯦꯀꯤꯡꯗ ꯑꯣꯏꯔో ꯏꯟꯚꯦꯁꯠꯃꯦꯟꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣꯀꯣ ꯈꯔ ꯆꯦꯛꯁꯤꯟ ꯈꯣꯠꯅ ꯍꯥꯏꯗꯤ ꯍꯦꯛꯇ ꯃꯤꯉꯣꯟꯗ ꯕ꯭ꯂꯥꯏꯟ ꯇ꯭ꯔꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯗꯕ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯍꯦꯜꯇꯅ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯌꯥꯝ ꯂꯥꯛꯀꯅꯤꯀꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏꯔꯒꯗꯤ ꯍꯦꯜꯇ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯌꯥꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯖꯨꯟꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯐꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯁꯥꯇ꯭ꯔꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯁ꯭ꯇꯨꯗꯦꯟꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯃꯣꯏꯅ ꯑꯅꯤꯡꯕ ꯄꯥꯝꯕ ꯁꯥꯇ꯭ꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ
ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯑꯣꯏꯅ ꯃꯥꯔꯛꯁꯤꯅ ꯌꯥꯝꯅꯗꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯣꯏꯒꯤ ꯗꯤꯖꯥꯌꯔ ꯃꯥꯔꯛꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯍꯥꯏꯗꯤ ꯑꯉꯥꯡꯉꯩꯒꯤ ꯑꯣꯏꯅ ꯌꯥꯝ ꯐꯒꯅꯤꯀꯣ ꯁꯥꯇ꯭ꯔꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯤꯇꯪ ꯇꯦꯟꯁꯟꯗꯤ ꯂꯩꯒꯅꯤ ꯑꯗꯨ ꯇꯥꯔꯒꯁꯨ ꯖꯦꯅꯔꯦꯂꯤ ꯑꯗꯨꯝ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯔꯣꯏꯀꯣ ꯑꯗꯣ ꯑꯣꯚꯔꯑꯣꯜ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯁ꯭ꯇꯦꯕꯜꯁꯨ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯒ꯭ꯔꯣꯠꯀꯨꯝꯕꯁꯨ ꯂꯩꯒꯅꯤꯀꯣ ꯑꯗꯨꯒ ꯔꯦꯃꯤꯗꯤꯁ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯄꯨꯔꯅꯤꯃꯥꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯌꯥꯔꯒꯗꯤ ꯚꯦꯖꯤꯇꯦꯔꯤꯌꯟ ꯑꯣꯏꯕꯤꯀꯣ ꯅꯣꯟ ꯚꯦꯖꯀꯨꯝꯕ ꯀꯩꯒꯨꯝꯕ ꯆꯥꯗꯕ ꯃꯦꯔꯥꯃꯦꯁꯀꯨꯝꯕ ꯇꯧꯕꯤꯕꯀꯣ ꯑꯗꯨꯒ ꯃꯨꯟꯁꯇꯣꯟ ꯀꯣ ꯃꯨꯟꯁꯇꯣꯟ ꯁꯤꯕ ꯌꯥꯏ ꯄꯔꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯤꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯈ꯭ꯔꯤꯁꯇꯜꯁꯇ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯖꯦꯝꯁꯇꯣ ꯍꯥꯏꯅꯀꯣ ꯈꯨꯗꯣꯞ ꯁꯤꯔꯒꯅ ꯈꯨꯅꯥꯎꯕꯤꯗ ꯀꯩꯗ ꯁꯤꯕꯤꯌꯨꯀꯣ ꯆꯥꯟꯗꯤꯗ ꯁꯥꯔꯒ ꯃꯨꯟꯁꯇꯣꯟ ꯑꯃ ꯀꯩ ꯑꯃ ꯁꯤꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯁ꯭ꯇꯦꯕꯜ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯥꯏꯔꯁꯤꯅꯦꯀꯣ ꯃꯨꯟꯁꯇꯣꯟ ꯑꯃꯅꯦ ꯄꯥꯏꯔꯥꯏꯠ ꯑꯃꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯇꯣꯔꯃꯣꯂꯤꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃꯗ ꯐꯤ ꯑꯉꯧꯕ ꯑꯃꯗ ꯆꯦꯡ ꯈꯇꯪ ꯍꯥꯞꯄꯒ ꯑꯩꯒꯤ ꯂꯣꯀꯔꯗ ꯊꯝꯕꯤꯌꯣ ꯀꯤꯁꯜꯂꯒ ꯁꯤꯁꯤꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯇꯨꯡꯅꯕꯒꯤꯗꯃꯛꯇ ꯑꯗꯣ ꯁꯤꯃ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯆꯍꯤ ꯑꯅꯧꯕꯒ ꯃꯔꯤ ꯂꯩꯅꯅꯀꯣ ꯃꯊꯪꯒꯤ ꯔꯥಶꯤꯅ ꯁꯤꯡꯍ ꯔꯥಶꯤꯒꯤꯀꯣ ꯁꯤꯡꯍ ꯔꯥಶꯤ ꯑꯍꯥꯟꯕꯗ ꯁꯤꯡꯍ ꯔꯥಶꯤꯒꯤ ꯔꯨꯂꯤꯡ ꯄ꯭ꯂꯥꯅꯦꯠꯁꯦ ꯁꯟ ꯅꯨꯃꯤꯠꯁꯤꯅ ꯄꯨꯏꯀꯣ ꯑꯩꯈꯣꯏ ꯁꯤꯡꯍ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯁꯟꯗꯦꯒꯨꯝꯕꯁꯦ ꯅꯨꯃꯤꯠꯇ ꯏꯁꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯀꯠꯄꯤꯌꯣ ꯍꯩꯕꯗꯣ ꯈꯨꯖꯥꯏ ꯑꯃ ꯇꯧꯔꯒ ꯌꯥꯔꯒꯗꯤ ꯀꯣꯄꯔꯒꯤ ꯈꯨꯖꯥꯏꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯧꯕꯤꯌꯣ ꯑꯗꯨꯒ ꯏꯁꯤꯡ ꯍꯩꯕ ꯈꯣꯠꯄ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤꯡꯍ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯦ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯒ꯭ꯔꯣꯠꯇꯤ ꯌꯥꯝ ꯂꯩꯒꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡꯗ ꯌꯥꯝꯅ ꯒ꯭ꯔꯣꯠꯇꯤ ꯂꯩꯒꯅꯤ ꯆꯦꯟꯖꯦꯁꯁꯨ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯍꯥꯟꯈꯩ ꯂꯩꯔꯝꯕ ꯃꯑꯣꯡꯒ ꯈꯔꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯅ ꯂꯥꯛꯀꯅꯤꯀꯣ ꯑꯗꯣ ꯆꯍꯤ ꯍꯧꯔꯛꯄꯗ ꯀꯔꯤꯌꯔ ꯔꯤꯂꯦꯁꯟꯁꯤꯞ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯦ ꯃꯇꯨꯡꯗꯒꯤꯗꯤ ꯌꯥꯝ ꯐꯒꯅꯤ ꯁꯤꯁꯤꯃꯀꯣ ꯃꯇꯝ ꯁꯤꯗ ꯃꯦꯗꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯐꯕ ꯃꯇꯝ ꯂꯥꯛꯄ ꯍꯥꯏꯕꯗꯣꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯑꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯑꯣꯏꯅ ꯌꯥꯝ ꯀꯥꯟꯅꯒꯅꯤꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕ ꯁꯥꯇ꯭ꯔꯅꯦ ꯍꯥꯏꯔꯁꯦ ꯑꯩ ꯊꯕꯛ ꯇꯧꯔꯒ ꯂꯩꯕꯅꯦꯅ ꯍꯥꯏꯔꯁꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯋꯦꯅ ꯍꯥꯏꯔꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝꯕ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯌꯥꯝ ꯐꯒꯅꯤ ꯔꯤꯂꯦꯁꯟꯁꯤꯞ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅ ꯃꯔꯤ ꯌꯥꯝ ꯐꯅ ꯂꯩꯀꯣ ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯕꯦꯂꯦꯟꯁ ꯍꯥꯏꯗꯤ ꯍꯦꯜꯊꯁꯦ ꯈꯤꯇꯪ ꯀꯦꯌꯔ ꯂꯧꯕꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯅ ꯏꯁꯥꯅ ꯈꯤꯇꯪ ꯖꯣꯇꯣꯟ ꯇꯧꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅꯦ ꯑꯃꯈꯛ ꯄꯪꯆꯥꯗ ꯆꯥꯁꯤꯟꯗꯕ ꯄꯪꯊꯛꯇ ꯊꯛꯆꯟꯗꯕ ꯑꯗꯨꯝꯕ ꯂꯩꯔꯦ ꯑꯗꯨꯒ ꯈꯤꯇꯪ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯦड ꯑꯣꯟ ꯇꯧꯕꯤꯌꯨꯀꯣ ꯑꯣꯚꯔꯑꯣꯜ ꯒ꯭ꯔꯣꯠꯁꯨ ꯌꯥꯝ ꯂꯩꯒꯅꯤ ꯆꯦꯂꯦꯟꯖꯦꯁꯁꯨ ꯂꯩꯒꯅꯤꯀꯣ ꯆꯦꯂꯦꯟꯖꯦꯁ ꯂꯩꯒ ꯍꯥꯏꯔꯗꯤ ꯂꯥꯏꯅ ꯐꯪꯕ ꯑꯣꯏꯅ ꯑꯣꯏꯗꯕꯗꯣ ꯆꯦꯂꯦꯟꯖꯦꯁꯁꯨ ꯂꯩꯒꯅꯤ ꯀꯩꯅꯣꯁꯨ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯣꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯨ ꯌꯥꯝꯅ ꯂꯩꯒꯅꯤꯀꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯤꯌꯣꯕꯨꯗꯤ ꯍꯥꯏꯔꯦꯀꯣ ꯍꯥꯏꯗꯤ ꯁꯟꯗꯦ ꯅꯨꯃꯤꯠꯁꯦ ꯏꯁꯤꯡ ꯍꯩꯕ ꯈꯣꯠꯄ ꯑꯗꯨꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯟꯁ꯭ꯇꯣꯟ ꯀꯣ ꯁꯟꯁ꯭ꯇꯣꯟ ꯁꯤꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯁꯟꯁ꯭ꯇꯣꯟꯁꯦ ꯈꯨꯗꯣꯞ ꯑꯣꯏꯅ ꯁꯤꯒꯦꯔꯥ ꯈ꯭ꯔꯤꯁꯇꯜꯁ ꯑꯣꯏꯅ ꯁꯤꯒꯦꯔꯥ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯁꯤꯕꯤꯌꯣ ꯔꯨꯕꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃ ꯁꯤꯌꯣ ꯖꯦꯝ ꯁꯤꯒꯦ ꯍꯥꯏꯔꯒꯅ ꯔꯨꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯅꯤꯡꯗꯧꯗ ꯀꯩꯗ ꯀꯩ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯁꯤꯕꯤꯕ ꯆꯤꯅꯤ ꯑꯉꯥꯡꯕꯒꯨꯝꯕ ꯆꯥꯕꯤꯌꯣ ꯍꯥꯏꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯦ ꯑꯇꯩ ꯃꯇꯝꯗ ꯉꯝꯗ꯭ꯔꯒꯁꯨꯀꯣ ꯆꯤꯅꯤ ꯑꯉꯥꯡꯕꯁꯦ ꯖꯁ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯑꯩꯁꯦ ꯗꯥꯏꯕꯦꯇꯤꯛ ꯄꯦಷꯦꯟꯁꯅꯦ ꯀꯩꯅꯦ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪ ꯂꯩꯅꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯕ ꯅꯠꯇꯕ ꯖꯁ ꯈꯤꯇꯪꯈꯛ ꯈꯨꯖꯤꯟꯅ ꯈꯣꯠꯂꯒ ꯍꯥꯏꯗꯤ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯇꯪꯕ ꯈꯣꯠꯄ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯁꯤꯃ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ 2025 ꯁꯤꯡꯍ ꯔꯥಶꯤꯒꯤꯀꯣ ꯃꯌꯥꯝ ꯆꯍꯤ ꯑꯅꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯥ ꯔꯥಶꯤꯀꯣ ꯀꯩꯅꯥ ꯔꯥಶꯤꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯔꯨꯜ ꯇꯧꯕ ꯄ꯭ꯂꯥꯅꯦꯠ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯃꯔꯀꯔꯤꯁꯦ ꯃꯔꯀꯔꯤꯁꯤꯅ ꯔꯨꯜ ꯇꯧꯋꯦꯀꯣ ꯑꯗꯣ ꯃꯔꯀꯔꯤꯅ ꯔꯨꯜ ꯇꯧꯕꯅꯤꯅ ꯌꯥꯔꯒꯗꯤ ꯁꯤꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯥ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯇꯨꯜꯁꯤ ꯃꯅꯥꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯅꯨꯡꯇꯤꯒꯤ ꯀꯟꯖ꯭ꯌꯨꯝ ꯇꯧꯕꯤꯕ ꯐꯩꯀꯣ ꯈꯤꯇꯪ ꯃꯆꯥ ꯑꯃꯈꯛꯇꯪ ꯍꯦꯛꯑꯒ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯆꯥꯕ ꯁꯤꯁꯤꯅ ꯑꯩꯒꯤ ꯔꯨꯂꯤꯡ ꯄ꯭ꯂꯥꯅꯦꯠ ꯑꯃꯨꯛꯀ ꯍꯦꯟꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯒꯅꯤ ꯔꯨꯂꯤꯡ ꯄ꯭ꯂꯥꯅꯦꯠ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯔꯒꯗꯤ ꯁꯨꯝ ꯊꯕꯛ ꯏꯪꯈꯥꯡꯒꯨꯝꯕꯗ ꯌꯦꯠꯄ ꯄꯟꯕ ꯈꯣꯠꯄ ꯂꯩꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯒꯜꯂꯤꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯁꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯀꯩꯅꯥ ꯔꯥಶꯤꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯃꯤꯛꯁ ꯑꯣꯏꯅ ꯆꯠꯄ ꯑꯣꯏꯅ ꯑꯣꯏꯀꯣ ꯆꯦꯂꯦꯟꯖꯦꯁꯁꯨ ꯂꯩꯒꯅꯤ ꯒ꯭ꯔꯣꯠꯁꯨ ꯂꯩꯒꯅꯤ ꯁꯛꯁꯦꯁꯁꯨ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯂꯩꯅꯀꯣ ꯂꯥꯏꯅ ꯐꯪꯕ ꯑꯣꯏꯗꯕꯗோ ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯌꯦꯡꯊꯣꯛꯄꯤꯌꯣꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯒꯗꯤ ꯈꯔ ꯌꯦꯡꯊꯣꯛꯄ ꯈꯣꯠꯇꯣꯛꯄꯁꯦ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯀꯣ ꯔꯦꯒꯨꯂꯔ ꯆꯦꯛꯑꯞꯀꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕ ꯑꯗꯨꯒ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯗꯨꯁꯨ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕ ꯍꯥꯏꯗꯤ ꯑꯩꯅ ꯊꯑꯣꯏꯅ ꯉꯥꯡꯕ ꯅꯠꯇ꯭ꯔꯒꯁꯨ ꯈꯤꯇꯪꯗ ꯁꯣꯏꯈꯤꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯇꯨꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯀꯨꯝꯕ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃ ꯂꯩꯀꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯐꯒꯅꯤꯀꯣ ꯆꯍꯤ ꯃꯌꯥꯏꯗꯒꯤ ꯍꯥꯏꯔꯒꯗꯤ ꯁꯦꯀꯦꯟ ꯍꯥꯐꯀꯨꯝꯕ ꯀꯩꯒꯨꯝꯕ ꯖꯨꯟ ꯃꯇꯨꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁ꯭ꯋꯥꯏꯗꯒꯤ ꯈꯔꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕꯗꯣ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣꯀꯣ ꯔꯤꯂꯦꯁꯟꯁꯤꯞ ꯑꯞꯁ ꯗꯥꯎꯟꯗꯤ ꯂꯩꯒꯅꯤ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯍꯥꯏꯗꯣꯏꯅ ꯔꯤꯂꯦꯁꯟꯁꯤꯞꯀꯤꯗ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯔꯣꯏꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯂꯩꯔꯣꯏ ꯍꯥꯏꯕꯁꯨ ꯂꯩꯇꯦꯀꯣ ꯁꯤꯗ ꯑꯗꯣ ꯆꯍꯤ ꯂꯣꯏꯔꯛꯄꯗꯗꯤ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯐꯒꯅꯤꯀꯣ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯀꯂꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯝꯅ ꯁꯦꯠꯄꯤꯌꯣ ꯒ꯭ꯔꯤꯟ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯑꯦꯚꯦꯟꯆꯨꯔꯤꯟꯒꯨꯝꯕ ꯀꯩꯒꯨꯝꯕ
ꯈ꯭ꯔꯤꯁꯇꯜꯁꯇꯒꯅ ꯍꯥꯏꯔꯁꯤꯅꯀꯣ ꯒ꯭ꯔꯤꯟ ꯑꯦꯚꯦꯟꯆꯨꯔꯤꯟꯒꯨꯝꯕ ꯁꯤꯕꯤꯕ ꯌꯥꯏ ꯑꯗꯒꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯏꯃꯔꯜꯒꯨꯝꯕ ꯁꯤꯕ ꯌꯥꯏꯀꯣ ꯏꯃꯔꯜ ꯁꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯃꯅ ꯁꯤꯇ꯭ꯔꯤꯟꯒꯨꯝꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯥꯏꯗꯤ ꯁꯤꯇ꯭ꯔꯤꯟꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ 2025 ꯀꯩꯅ ꯆꯍꯤ ꯍꯧꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯩꯈꯣꯏꯒꯤ ꯇꯨꯂꯥ ꯔꯥಶꯤꯀꯣ ꯇꯨꯂꯥ ꯔꯥಶꯤꯒꯤ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯔꯨꯂꯤꯡ ꯄ꯭ꯂꯥꯅꯦꯠꯁꯦ ꯇꯨꯂꯥꯒꯤ ꯑꯣꯏꯅ ꯚꯤꯅꯁ ꯑꯣꯏꯀꯣ ꯁꯨꯀ꯭ꯔ ꯍꯥꯏꯅ ꯍꯥꯏꯁꯨ ꯍꯥꯏꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯚꯤꯅꯁꯁꯦ ꯂꯛꯖꯔꯤ ꯄ꯭ꯂꯥꯅꯦꯠꯅꯤꯀꯣ ꯑꯗꯨꯅ ꯂꯛꯖꯔꯤ ꯄ꯭ꯂꯥꯅꯦꯠ ꯑꯣꯏꯕꯅꯤ나 ꯌꯥꯔꯤꯉꯩ ꯏꯁꯥ ꯅꯥꯟꯕ ꯀꯦꯕ ꯈꯣꯠꯄ ꯏꯃꯨꯡ ꯃꯅꯨꯡ ꯅꯥꯟꯅ ꯊꯝꯕꯤꯌꯣ ꯁꯤꯁꯤꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯕ ꯑꯣꯏꯒꯅꯤꯀꯣ ꯑꯗꯣ ꯒ꯭ꯔꯣꯠꯇꯤ ꯌꯥꯝꯅ ꯂꯩꯒꯅꯤꯀꯣ ꯍꯥꯏꯗꯤ ꯃꯐꯝ ꯈꯔꯗ ꯒ꯭ꯔꯣꯠꯇꯤ ꯂꯩꯒꯅꯤ ꯐꯤꯅꯥꯟಷಿಯಲ್ꯁꯨ ꯍꯥꯏꯗꯤ ꯐꯤꯅꯥꯟಷಿಯಲ್ ꯁ꯭ꯇꯦꯕꯤꯂꯤꯇꯤꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯨ ꯂꯥꯛꯀꯅꯤ ꯃꯁꯛ ꯊꯣꯛꯄ ꯄꯣꯠꯀꯨꯝꯕ ꯂꯦꯞꯄ ꯉꯝꯒꯅꯤꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯤꯡꯒꯣꯜ ꯂꯩꯕꯅꯤ ꯈꯪꯗꯦ ꯒꯥꯔꯤ ꯂꯩꯕꯅꯤ ꯈꯪꯗꯦ ꯍꯤꯡꯒꯣꯜ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯤ ꯀꯩꯁꯨ ꯂꯩꯗꯦꯗꯅ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯉꯝꯕ ꯑꯣꯏꯕꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯑꯗꯣ ꯆꯍꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯀꯣ ꯆꯍꯤ ꯃꯌꯥꯏꯒꯨꯝꯕ ꯍꯥꯏꯗꯤ ꯁꯦꯀꯦꯟ ꯍꯥꯐꯀꯨꯝꯕ ꯀꯩꯒꯨꯝꯕꯗꯩꯗꯤ ꯌꯥꯝ ꯐꯒꯅꯤꯀꯣ ꯊꯕꯛ ꯑꯃꯗꯤ ꯄꯔꯁꯅꯦꯜ ꯂꯥꯏꯐ ꯂꯣꯏꯅ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯄꯤꯌꯣ ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯁꯨ ꯂꯩꯔꯣꯏꯀꯣ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯕꯜ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯑꯃꯅ ꯇꯧꯔꯣꯏꯗꯕ ꯄꯣꯠꯅ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯄꯪꯈꯟꯗ ꯈꯟꯖꯟꯕꯁꯦ ꯁꯤꯁꯤꯃ ꯈꯤꯇꯪ ꯊꯥꯗꯣꯛꯄꯤꯌꯨꯀꯣ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯌꯥꯝ ꯇꯧꯋꯦꯀꯣ ꯑꯗꯨꯅ ꯑꯣꯚꯔ ꯊꯤꯡ ꯇꯧꯕꯤꯒꯅꯨ overall oina harabada kaino tawgani ko adum chawkhatpa piri ko chawkhatpa piri lan thum kari kra marang kaina kaino tawba silver gi bracelet kumba silver gi chain gumba kai gumba su chain di sina dena khoina manipur doina haragde silver gi bracelet kumba kai gumba adumaina gumba sibiyo irai gumba se yaraga di ko haidi kaino ma aina angamba ma aina ningjari be shodu da adumaina katpiyo athum hau gumba kai gumba ko aduma leire aduga irujaba khopadana khogi rose water gumba se irai nu mi se sizana biyo ngasai aigi ruling planet ngasai venus oibanina amuka hena luxuries gumba kai gumba attract tawno ba sky blue pink color gumba kai gumba adumaina dress ta kai da adumba social asu yai ko ado amuka hena sum phangen haragadi akogi irai numit gumba se aina ngamba pot ama kakpiyo ko sisina ingonda amuka hena phagani ado sida leire अखोगी हंदकी 2025 की तुला राशि की ओइना को अदो फ्राइडे नुमित कुंबसेसु अखोइना अंगम बखरा मीगी मतेंग गुंबा कई गुंबा तौबीबसु यामना फै को चही अनौबगा मरी लेनाना मथंगी राशि ब्रिचिक राशि से मागी रूलिंग प्लैनेट हन हारगदी मार्स को हंदकी चही की ओइना हाइदी मार्स न रूल तौइना को अदुना हाइदी फरगदी याम फगनी को अदुना होनाबदी लेपा यादे हंदकी चही से मार्स रूल तौबंगै से सुमाइना हाइको अखोगी होनरिङै कानबो ओइबदो हाइदी होनरिङै कानबो ओइबा हाइदी आइना होनरिङै एंगोंदा फंगनिबो होनद्रगदी केमता फंगदबो खोतबो अदुमाइना गुंबा ओइना ओइबसि लाइसे को अदो ब्रिचिक राशि अहांबदा हंदकी चही से ट्रांसफॉर्मेशन हाइना हाइरासिने को चेंजेस कुंबा कई गुंबा याम लाओ हाइना पीरी को मिक्सअप होइगनी खरादी अदुम चैलेंजेस सु लैगनी अदुगा ग्रोथ सु लैगनी को करियर दा आइना ngasa हाइदे होनरिङै रिजल्ट अफबा फंगनी बा होनद्रगदी केम फंगदे दोने स्पेशली मे जून याम फगनी को जुलाई दगिना दे सेप्टेम्बर फावबदना खतंग स्लो चटकनी को थबक तबो मतमदा अदो स्लो चटले ना कोइना हाइदे तोकथोकपा लेपथोकपदि यादेना को पेशेंस यामना लैयो ना हाइ को सिदा हाइदे शावबो खोटपो ओइरो अमा ओइरो को मे जून गुंबा रिलेशनशिप गुंबा सु यामना सु फगनी को अप्स डाउन दि लैगनी अप्स डाउन लैरगा सु सेकंड हाफ तगी दि अदुम खरा सु फबसु अदुम ओइरे को हेल्थ की ओइना हाइरागदि स्टेबल दि ओइ स्टेबिलिटी लैगनी हेल्थ की ओइना हाइरबु स्ट्रेस खरा लैको स्ट्रेस गुंबा लौबिगनो थबा इंखांग तो मतमदा अदो ओवरऑल ग्रोथ लैगनी चैलेंजेस लैगनी खरा अइना जे हाइजाइगिदो मिक्स अप तौरगा दुमाइना गुंबा चटपा खोटपा दुमाइना ओइना ओइबदो अदुगा अखोगी पाक्षी ना हाइरासिनेको अखोगी ऊना साबा पाक्षी गुंबदा पैसा थंबियो हंदकी चहीसे ऐ सामक्सु ब्रिचिकनेको अदो ऊना साबा पाक्षी गुंबा कई गुंबदा दुमाइना हाइदे पैसा नुसा थंबीबा अदुगा ओम गी मेडिटेशंस गुंबा कई गुंबा तौबियोको क्रिस्टल जना सिट्रीन ब्लैक अदगी रेड कार्नेलियन गुंबा कई गुंबा दुमाइना शिबीबे याय अदुगा अमना अखोगी कैनोसे लेबा पोको गुंबा से यारगदी सांगा गुंबा कओ कैनोगी ओइना ब्रिचिक राशि गी ओइना खरा अहोंगबा पोरहन निंगबा लैरगदी थबा इंखांग तौ मतमदा अयेदपन गुंबा लैहनिंगदे खोलनिंगदे अइगी करियर दा ओइरो अइगी बिजनेस दा ओइरो सुगुम मयाम से हाइदी फहनगेन हाइरगदी अखोगी लेबा पोकपा गुंबा से यारिङै कैनो गुंबा तौबिबा अंगांगबा गुंबा कई गुंबा खरा अदुम सिजनबियोको चही अनौबगा मरी लेनाना मथंगी राशि अखोगी धनु राशि की अहांबदा रूलिंग प्लैनेट मागी रूलिंग प्लैनेट हाइरगदी जुपिटर को
Guru. Ado Dhanu Rashi se handaki chahi goina personal and professional growth ti yam laigani ko khudong chabagum bagi la o haina piri business tawba mi ki oina hairagadi ko yam phagani April tha dagi April month hadi March lan tho matung April tha se business ki kai gi oina yam phaba dumaina lai ko silai se ko ado akoina tawroi daba hairagadi pesa nungsa kai ka laina ko hadi yamna course kumba tawthokta se tungi tungjallo kaina dumain lai ba silai se ko tungi tungjanba khojanba dagi lam chatpa khotpa khara piri ko hadi lam hadi ai thabaka mari leinana hadi katang chathok chasingumba kaigumba dumaina gumba tawbodo ado sida lairi se honabadi yam mathau tai ko honaba mathau tai balance da thambiyo hadi family da su matam piyo thaba inkhang da su matam piyo aduga paisa nungsa aina je haije gi do over spending gumba kai gumba dumaina gumba tawbi taba ko ado sagun sen gumba se yara gadi sanga gumba kak piyo ko akoi gi kaino gi oina hara gadi Dhanu Rashi gi oina hara gadi sagun sen se yara gadi sanga ka o aduga akoi gi yellow sapphire gumba kai gumba se biyo khudombi da ko sanada hapaga yellow sapphire ko ado ngamdre khotre na haragri chamchamba khoi gi citrine gi kaino se khoi gi bracelet gumba kai gumba dumai toraga hadi shibi bai ko citrine sina ngasai gi kai da mathau tawgada ge hai matan ai gi ningi ba aina hadi aina kaino ma manifest tawe na khala se adugi manifest tawe poto engonda phangna bagi damakta khoi gi citrine gi crystals gumba kai gumba dumai shibi bai ko citrine shibi bai yellow topaz gumba yellow sapphire de mukatang kaino tawbanina yellow topaz gumba kai gumba dumai na hangapan gumba yari ngai sijina bio dress gumba shet do important days numit kumba da hangapan machu ge ko ado akhoi gi phi hangapan am da citrine ne aduga pyrite ne black tourmaline ne cheng katang hapaga locker da thambio ko haidi phi hangapan je luman macha hangapan gumba kai gumba mai lawga sisina ai gi pesa nungsa hena tungna bagi dhamakta ko 2025 ke chahi anobaga mari leinana mathangi rashi akhoi gi Makar Rashi gi hamada ruling planet se Makar gi na rule tawriba planet and haraga Saturn na haraga di akhoi gi kenu shani sina rule tawi ko ado sida lai se akhoi gi Makar Rashi gi oina handaki chai se growth ti am laigani ko growth su laigani changes kumba kai gumba sam la o haina pi career da change hana haraga di thabak mafam hongba ni khangde natraga haidi promotions ni khangde adumaina hotnaba kaladi yam phagani hai ko hotnari ngai nungai gani hai dune makhak Saturn na rule taw kang bungai se makhak lena ko hotnari ngai if you are very hard working person then definitely nungai ba hai dune misalai se ko aduduna hotnari ngai yamna phaba khotpa dumaina leigani ko imung manung shanti leigani thabak ki oina haraga su ko tappasu tapna kana bala kani badum step by step hai dune ka tappasu kana bala kani aduna patience leyon hai ko aduga haidi khwai de koina aina tawgadaba handaki chahi se an haraga di focus have thabak taw matam da fazana focus tawra tawbiba hard work like kano koina honaba fazana do satrangi gi oina haraga di ngasai focus hard work se yamna mathau yamna taina aduna haidi focus hard work yam fazana tawbiyo aina pami ba thabak oiro aigi aina marks kumba kai gumba dumaina manifest tawena khalaga di adu do kana badum porakani ko ado sida akoina crystals daga haidi amethyst kumba kai gumba se biyo ko amethyst hi be ai ko black tourmaline si be ai tiger eye si be ai ko to gems tana haraga blue sapphire gumba blue topaz kumba kai gumba dumaina si bi ko ado thangja numit hai ko thangja numit se yaraga de aina angamba chapo ni khangde amani khangde ko khoi gi kaino gumba se huinau gumba kai gumba dum lambi da natraga akhoi gi loi boi taraga di pijabiyo sisina so amuke na phaba oigani ko ado sisina akhoi gi Makar Rashi gi 2025 ki oina leire ko aduga amana purple machu gi phi amada ko amethyst ne pyrite ne aduga black tourmaline ne aduga ching khitang hapaga aigi locker da thamosisina pesang sha tungna bagi damakta muka hena chahi anobaga mari lenana mathangi rashi akhoi Kumba Rashi ko Kumba Rashi gi hamada magi rule tawba planet and hagli Saturn in a rule ko Saturn means shani jin ko ado nungai na laigadaba chahi oi handak se ko hadi personal growth aigi oina ai mung manung gi oiro aigi personal growth gumba kai gumba yamna leiba na support yamna phangani ko aigi family side tagi oiro aigi partner tagi oiro ado mirak tinba mina masak khangbi basu oi ko handaki chahi se mirak tinba mina masak khangbi basu oi career gi oina honoringai result afaba porakani aduga kenodi tawbiyo hadi thaba ingang office satpa mi oiragadi office haragadi koina job kumba tawe jaga amada hadi business tawgiba khotkiba duna side amada oigrena ko aduga office kumba chatpa khopo taragadi checkshalo hadi work place katang nungai taba khotaba dumaina leigani ko adu balance taraga chatlo thabak sungai re koigi thaba ingang oiro family oiro suguma je katang balance taraga chatlo ko lo haina lai ko
growth lakani ko dum growth dum lakani ado sida la ise akhoi ko khuyai ise akhoi middle finger gumba sida ꯆꯥꯟꯗꯤꯅ ꯁꯥꯔꯒ ꯗꯥꯏꯃꯟ ꯃꯆꯥ ꯑꯃꯈꯛꯇꯪ ꯅꯞꯄꯣ ꯉꯝꯃꯒꯗꯤꯀꯣ ꯑꯗꯣ ꯗꯥꯏꯃꯟ ꯉꯝꯗ꯭ꯔꯦꯅ ꯈꯜꯂꯁꯦ ꯃꯣꯖꯣꯅꯥꯏꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯗꯥꯏꯃꯟꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯕꯤꯌꯨꯀꯣ ꯑꯗꯣ ꯀ꯭ꯔꯤꯁꯇꯜꯁꯇꯅ ꯍꯥꯏꯔꯒꯗꯤ ꯑꯦꯃꯦꯊꯤꯁ ꯕ꯭ꯂꯦꯛ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯅꯦꯠꯀꯤ ꯀꯩꯅꯣꯒꯨꯝꯕ ꯕ꯭ꯔꯦꯁꯂꯦꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯤꯕꯤꯕ ꯌꯥꯏꯀꯣ ꯊꯥꯡꯖ ꯅꯨꯃꯤꯠꯀꯁꯦ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯑꯩꯅ ꯑꯉꯝꯕ ꯑꯃ ꯀꯛꯑꯣ ꯍꯥꯏꯗꯤ ꯑꯩꯅ ꯑꯌꯨꯛꯇ ꯆꯔꯥ ꯍꯦꯟꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯅꯥꯔꯒꯗꯤ ꯇꯧꯕꯤꯒꯅꯨꯀꯣ ꯍꯦꯜꯊ ꯏꯁꯨꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯌꯦꯅ ꯍꯥꯏꯔꯒꯅ ꯁꯥ ꯉꯥꯒꯨꯝꯕ ꯀꯛꯑꯣ ꯊꯥꯡꯖ ꯅꯨꯃꯤꯠꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯅꯥ ꯑꯌꯦꯛꯀꯨꯝꯕ ꯌꯥꯎꯗꯅꯕ ꯑꯗꯨꯒ ꯑꯌꯦꯠ ꯑꯄꯟꯒꯨꯝꯕ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯆꯍꯤ ꯑꯅꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯊꯪꯒꯤ ꯔꯥಶꯤ ꯑꯩꯈꯣꯏꯒꯤ ꯃꯤꯟ ꯔꯥಶꯤ ꯀꯣ ꯃꯤꯟ ꯔꯥಶꯤꯒꯤ ꯃꯥꯒꯤ ꯔꯨꯂꯤꯡ ꯄ꯭ꯂꯥꯅꯦꯠ ꯍꯥꯏꯅ ꯍꯥꯟꯅ ꯂꯥꯛꯑꯁꯦ ꯔꯨꯂꯤꯡ ꯄ꯭ꯂꯥꯅꯦꯠꯁꯦ ꯖꯨꯄꯤꯇꯔ ꯑꯣꯏꯀꯣ ꯖꯨꯄꯤꯇꯔ ꯑꯣꯏ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯇꯧꯋꯦꯀꯣ ꯁꯤꯗ ꯂꯥꯛꯏꯁꯦ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯈꯟꯊꯔꯒ ꯇꯧꯕꯤꯌꯨꯀꯣ ꯑꯗꯣ ꯈꯤꯇꯪ ꯆꯍꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯀꯩꯒꯨꯝꯕ ꯁꯥꯏ ꯀꯥꯟꯗꯗꯤ ꯐꯒꯅꯤ ꯑꯍꯥꯟꯕꯒꯤ ꯍꯧꯔꯛꯄꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯂꯩꯔꯒꯁꯨ ꯔꯤꯂꯦꯁꯟꯁꯤꯞꯇ ꯈꯠꯅꯕ ꯆꯩꯅꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕꯁꯦ ꯌꯥꯔꯤꯉꯩ ꯈꯤꯇꯪ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯟꯅꯗꯕꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯩꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯍꯥꯏꯗꯤ ꯁꯨꯝ ꯈꯠꯅꯕ ꯈꯣꯠꯄꯁꯦ ꯃꯤ ꯑꯃꯅ ꯍꯜꯂꯒꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯁꯒꯣꯜꯁꯦꯟꯒꯨꯝꯕꯁꯦ ꯌꯥꯔꯒꯗꯤ ꯁꯥ ꯉꯥꯒꯨꯝꯕ ꯀꯛꯄꯤꯌꯨꯀꯣ ꯑꯗꯣ ꯑꯣꯚꯔꯑꯣꯜ ꯑꯥꯎꯠꯀꯝ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯥꯎꯠꯀꯝꯁꯦ ꯀꯃꯥꯏꯅ ꯑꯣꯏꯒꯗꯒꯦ ꯍꯥꯏꯗꯤ ꯃꯤꯛꯁ ꯇꯧꯔꯒ ꯂꯥꯛꯏꯀꯣ ꯑꯥꯎꯠꯀꯝꯁꯦ ꯍꯥꯏꯗꯤ ꯑꯐꯕ ꯉꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯐꯠꯇꯕ ꯉꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯏꯁꯥꯗ ꯈꯔꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯗꯨꯅ ꯈꯠꯅꯕ ꯆꯩꯅꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯌꯥꯔꯤꯉꯩ ꯑꯦꯚꯣꯏꯗ ꯏꯒꯅꯣꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕꯤꯕ ꯁꯥꯇ꯭ꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯩꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕ ꯁꯥꯇ꯭ꯔꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯐꯩꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯅꯀꯣ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯇꯨꯡꯁꯤꯜꯂꯣꯅ ꯍꯥꯏꯁꯤꯗ ꯄꯩꯁꯥ ꯑꯟꯅꯦꯁꯦꯁꯔꯤ ꯍꯥꯏꯗꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕ ꯈꯣꯠꯄ ꯌꯥꯝꯅ ꯇꯧꯒꯜꯂꯦꯅ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯇꯨꯡꯁꯤꯟꯕꯤꯕ ꯈꯣꯠꯆꯟꯕꯤꯕ ꯑꯃ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯦꯀ꯭ꯋꯥꯃꯔꯥꯏꯟꯒꯨꯝꯕ ꯌꯦꯜꯂꯣ ꯁꯐꯥꯏꯔꯒꯨꯝꯕ ꯁꯤꯌꯣ ꯀꯩꯅꯣꯗꯅ ꯈ꯭ꯔꯤꯁꯇꯜꯗꯅꯀꯣ ꯀꯩꯅꯣꯁꯦ ꯖꯦꯝꯁꯇꯅꯀꯣ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯜꯗꯅ ꯑꯦꯃꯦꯊꯤꯁꯅꯤ ꯐꯤꯔꯣꯖꯥ ꯑꯗꯨꯒ ꯐ꯭ꯂꯣꯔꯥꯏꯠꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯤꯕꯤꯕ ꯌꯥꯏꯀꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯐꯤ ꯍꯪꯒꯄꯥꯟ ꯃꯆꯨꯒꯤ ꯐꯤ ꯑꯃꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯍꯪꯒꯄꯥꯟ ꯃꯆꯨꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ crystals ꯑꯍꯨꯝꯁꯦ ꯑꯦꯃꯦꯊꯤꯁ ꯐꯤꯔꯣꯖꯥ ꯅꯠꯇ꯭ꯔꯒ ꯐ꯭ꯂꯣꯔꯥꯏꯠ ꯑꯍꯨꯝꯁꯤꯗꯒꯤ ꯇꯝꯕꯜꯁꯀꯨꯝꯕ ꯑꯃ ꯂꯧꯔꯦꯅꯀꯣ ꯑꯗꯨꯒ ꯄꯥꯏꯔꯥꯏꯠ ꯑꯃꯅꯦ ꯕ꯭ꯂꯦꯛ ꯇꯔꯃꯂꯤꯟ ꯑꯃꯅꯦ ꯆꯦꯡ ꯈꯇꯪ ꯍꯥꯞꯄꯒ ꯑꯩꯒꯤ ꯂꯣꯀꯔꯗ ꯐꯤ ꯍꯪꯒꯄꯥꯟ ꯑꯝꯗ ꯍꯥꯏꯗꯤ ꯂꯨꯃꯥꯟ ꯃꯆꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯝꯗ ꯀꯤꯁꯜꯂꯒ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯌꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯕ ꯕ꯭ꯂꯣꯀꯦꯖꯦꯁꯀꯨꯝꯕ ꯐꯅꯕ ꯈꯣꯠꯅꯕ ꯁꯤꯒꯤꯗꯃꯛꯇꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯣꯚꯔꯑꯣꯜ 2025ꯀꯤ ꯔꯥꯁꯤꯒꯤ ꯚꯤꯗꯤꯑꯣꯁ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ